ꯈꯨꯟꯁꯤꯗ ꯂꯥꯛꯑ ꯐꯥꯎꯈ꯭ꯔꯦ ꯏꯝꯐꯥꯜ ꯃꯆꯥ ꯏꯁꯤꯡ ꯕꯥꯔꯇꯦꯜ ꯑꯃꯅ ꯏꯔꯨꯖꯕ ꯃꯇꯨꯡ ꯃꯅꯥꯎ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯁꯤ ꯆꯤꯡꯊꯣꯛꯈꯣ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯣꯟꯕꯤ ꯄꯨꯟꯁꯤꯁꯦ ꯉꯛꯇ꯭ꯔꯥ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯅꯣꯡꯃꯇ ꯊꯦꯡꯅꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯏꯆꯝ ꯆꯝꯅ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯖꯔꯝꯕꯁꯦ ꯅꯪ ꯊꯦꯡꯅꯕꯗꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯌꯥꯝ ꯂꯥꯛꯍꯜꯂꯦ ꯅꯪꯁꯨ ꯑꯗꯨꯝꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯣ ꯄꯨꯟꯁꯤꯕ ꯍꯜꯂꯁꯤꯔꯥ ꯄꯨꯟꯁꯤꯕ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯅꯤ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯍꯜꯂꯁꯦ ꯅꯠꯇꯦ ꯅꯪ ꯑꯩ ꯃꯤꯡꯁꯦ ꯀꯌꯥꯝ ꯌꯥꯝ ꯀꯧꯅꯤꯡꯒꯦ ꯍꯥꯏꯁꯦ ꯄꯨꯟꯁꯤꯕ ꯀꯧꯕꯩ ꯁꯥꯎꯏꯔꯣ ꯅꯪꯁꯦ ꯂꯧꯅ ꯂꯩꯅꯕꯁꯨ ꯅꯠꯇꯕꯁꯤꯕꯣ ꯈꯪꯅꯗ ꯉꯥꯏꯔꯤ ꯑꯗꯣ ꯀꯩ ꯀꯧ ꯍꯥꯏꯅꯣꯕ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯈꯤꯗ꯭ꯔꯣ ꯍꯥꯏꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯗ ꯑꯩꯒꯤ ꯇꯥꯃꯣ ꯄꯨꯟꯁꯤꯕꯁꯦ ꯌꯥꯝ ꯄꯛꯆꯗꯦꯀꯣ ꯏꯁꯧ ꯂꯥꯡꯕꯗꯣ ꯑꯩꯒꯤ ꯇꯥꯃꯣ ꯄꯨꯟꯁꯤꯕ ꯆꯠꯂꯁꯦ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗꯤ ꯊꯃꯣꯏꯁꯦ ꯀꯦꯟꯒꯦ ꯇꯧꯏꯀꯣ ꯃꯁꯛꯁꯤꯒ ꯐꯖꯕꯁꯤꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩ ꯌꯥꯔꯤꯗꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯌꯥꯝ ꯐꯖꯕꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯇꯥꯃꯣ ꯑꯣꯏꯖꯔꯒꯦꯅ ꯈꯟꯈ꯭ꯔꯕꯗꯣ ꯏꯌꯥꯝꯕ ꯅꯣꯡꯃꯕꯤꯗꯤ ꯑꯁꯤꯗ ꯆꯠꯈ꯭ꯔꯦꯅꯦ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯆꯪꯉꯣ ꯈꯥꯝꯃꯣ ꯊꯧꯖꯜꯂꯣꯅꯦ ꯊꯣꯛꯂꯛꯎꯅꯦꯍꯦ ꯃꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯈꯥꯝꯃꯤꯗꯤ ꯅꯪ ꯃꯔꯝ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯣ ꯃꯔꯝꯗꯣ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯅꯪꯅ ꯍꯧꯖꯤꯛ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤꯅꯦ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯅꯪꯁꯦ ꯐꯨꯊꯒꯦꯅ ꯉꯥꯏꯔꯝꯃꯤ ꯈꯨꯟꯁꯤꯗ ꯂꯥꯛꯑ ꯐꯥꯎꯈ꯭ꯔꯦ ꯏꯝꯐꯥꯜ ꯃꯆꯥ ꯏꯁꯤꯡ ꯕꯥꯔꯇꯦꯜ ꯑꯃꯅ ꯏꯔꯨꯖꯕ ꯃꯇꯨꯡ ꯃꯅꯥꯎ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯁꯤ ꯆꯤꯡꯊꯣꯛꯈꯣ ꯁ꯭ꯋꯥꯏꯗ Baba, amta la. Kaidouragene? Ngaiko, Baba, nang kai sa luino. Makasi ni sir bani kaidourage. Kainum haige ba? Kaino na singano na hay ma. Se. Kaidourage ay wani. Singano ni na bo. Hay ma. Pamo ba? Kaino. Baba, lohong ba se sel kaya mo kasang nage ba? Eh. Kaidourage na. Eh. Ngasidi siyagi may thongsi yam haraw no ida. Ay lohong ba da changa da ba sel da? Thaurang thauro haige da bani da. Eh. Ngaiko. Nupa bu le bro. Lairi. Athuba da mangol kar ani. Isyabu. Ipa thaduk pong ngamoy hayram dai ne. May matam may siyaw radi yadi ne ko. Ha? Akoy pa ba si di ba?